Submit tawbagi matam tenmalle thama matam pibiyu Mirabai Patsoi Kendragi MLA Mirabai na haikre COVID-19 laichat ke laingak na PV ba CM COVID-19 Affected Livelihood Support Scheme asigi submission tawbagi matam August 8 fauba piriba matam asi tenmalle thama matam pibiyu wafam asing asi mahaki mayumda pangthokpa anirak suba health card yanthokpagi thauramda mahakna phongdokhibane mahakna makha taraduna tamthiraba covid laichat asi lanthengna lengakna lockdown chathariba miyamna mari lenaba che chang document sing tanthokpada awaba kaya mayoknare kendra sigi miyam gi damak aihakna pangba yaba mateng panggane darkar oirabade lengakta taksinba yaba taksingane covid laichat thingna bahonabada kendra sigi miyam gi damak honaba yaba honagani haike ngasigi health card yanthokpagi thoram asida kendra sigi lusingba kaya su saruk yakhi haide Kolkata da doctor na chahi yankai suraba ahal amagi brain mayadagi naton lomda yetum lokthokre Kolkata da laiba private neurological hospital amada chahi yankai suraba ahal amadagi doctor singna brain mayada lairamba yetum naton ahobadagi lokthokre thokdok asi doctor singna surgery tawbagi skull gi saruk sing hangdokpada lokthokpa ngamkhibani haina PTI report tawre Institute of Neurosciences Kolkata INK Senior Doctor asina haibada makoina brain tumor natraga abnormal brain tissue sing lokthoknaba craniotomy faktokpada yetum adu thengnarakibani haina phongdokhe miyoy asi mahausana mahaki natondagi e toina thokpagi hospital asida admit tawrakhibane mahakna lakpa matamda yu ngauraga lakpana mahaki masada soki haibase khangba ngamkhide haire maramaduna doctor singna CT scan lobada mahaki brain mayagi skull gi sarukta yetum leiba adu uba phangkhibani haina doctor asina phongdokhe surgery team aduda Dr. Aditya Mantri Dr. Amit Kumar Ghosh Dr. Christopher Garver amasung Dr. Sandra Mauli Bala Subraniyam na chingba doctor sing yaukhi makhoina cerebro spinal fluid leak oiba lepnaba thingkhi loina na infection thokpa thingna bahona khi hauzik chathariba Tokyo Olympics 2020 da badminton masana da ngase bronze medal gi damak China ge He Bingjiaobo India gi sanaroi PV Sinduna maithiba piduna bronze medal loba ngamkhre loina na Prime Minister Narendra Modi na su thagat pa phongdokhre aroi bada tabi riba pumnamak pu thagat chari